Kangleipak News Tengbang Lupna lepa leitana chathajaragliba blood donation camp Rimsta Pangthoklagani haiba blood donation camp asida mayamna saruk yabiyu amadi hupna support tawbiyu miyoibagi punsida khwaidagi maruiba changdaba yadaba dugumliba haibasi akoigi landa natragana any akoigi anaba amada changdaba yadaba poshak ne duna mayamna hairiba Kangleipak News Tengbang Lupna sinjariba akoigi blood donation camp asibu pukning tingna saruk yabiduna amuktang mapung phaba dugumlaba blood donation camp mo henbiyu haina igi saitegu mayamda nijari lagliba tang kun gani pan thangja numita khoi rims blood bank da khoi haiba tholom si pangthoklagani haiba tholom sida lamdam basi pukchen chawba khwai tarana khoi haiba kema sibu saruk yabiyo haiduna Kangleipak News Tengbang Lup Kntl gi makai dagi thamjari pumnamakpo ahanba maktada ikopnonbo sari ai sama mem nawbi ningthauja Kntl Kangleipak News Tengbang Lup ki executive member amo oina work tawjari Kntl na lisang sina laitalaira awa ana taraba singi mating pangduna lakpada natana hauzik hospital singda mayok nariba ege awaba khudong chadaba singa sida mating kharadang oina ba haiduna Kangleipak News Tengbang Lupna Rims Blood Bank da pangthokadoriba blood donation camp asida ai samak anirak suba oina pijagani mayam supibiyu saruk yabiyu Yiming Goldi Thoksom Kangleipak News Tengbang Lup Kntl gi Assistant Publicity Secretary oina leijabani Kangleipak News Tengbang Lup Kntl na Rims Blood Bank da sinjariba blood donation camp asida aihaksu 33 subo oina blood pijagani mayamsu punna saruk yaminase Kangleipak News Tengbang Lup na lakliba December gi tang kuni panda Rims Hospital da blood donation camp ma pangthoksagadori maduda mayam saruk yabi ai saruk yajadani